ISTV Manipuri pau minyeng tabiri punama putaram okjeri ngasi gi maru oiba pauda jiri bambu mapung phaba revenue district ama ohelu haiba dabida jiri bam district demand committee na ngasi ayu pung taruk tagi jiri bam subdivision da kokhiba pung kunthani thogi ban haukhre Manipur da sasan tawriba Congress sarkar asi imung manung amadi mari mata khangna chanaba singi sarkar oire haina MLA Biswajit na haikre amadi tongan ba mafam manida nupa gi asiba hakchang ani leiramle Pau Santok na Pizari Jiri Bambu Mapung Phaba Revenue District ama ohelu haibadabida Jiri Bam District Demand Committee na ngasi ayuk pung taruk tagi Jiri Bam Subdivision da kaukiba pung kontrani thogi Jiri Bam banna mahosagi punsida akaiba pire banna sina maram oiduna Jiri Subdivision Headquarter da dukan kaithal sing hangna khide Imphal amadi silchar chatkadaba gari sing chen khidre Ban Saugatpa Singh Lambida Thoraktuna Achat Awok Singh Thinki Demand Committee ki Chairperson H. Memana Asuk Kuiraba Matamasi Fawada Government na Jiri Bambu Mapung Phaba Revenue District ama Ohendaba asi Jiri Miyam na Pende Demand asi Fangdriba Fawba Akan Makhongjang Changsinaba Sem Sari Haiki Nungthil Pung Marirom Taba Matamda Ban Saugatpa Singh na Jiri Bam Lamkhai Manakta Laiba Kamrangkha Manakta Chief Minister amasung Jiri Kendragi MLA gi Mitam Mai Thakre Cheragasida Ban Saugatpani Chingnaba Singna Ngarang Numidang Gular Thon Manakta Cement Purakpa Truck ama Nungna Thumjinbadagi Amang ata thokre Amaromda Khongjang asida Mai Ising Ana Lining Laisolna Chingba Thabak Singdi Ban asida Komthokli District Demand Committee na National Highway asida su tha sigitang taramanga madi tara taruki lonaba hing nongyaidagi total bangi khongjang changsinduna laglibani Tanguina Jiri Bambu Phaba Revenue District ama oina bambana bada Masi Baba Manipur Sakana mana tabida ba akoi District Demand Committee na jamna sathina janing da ba phongdogli aduna ma khatana akoi mathang phongen akan matang thangani haiba phireble Maragasida ngasi ayuk District Demand Committee gi miyoi singna Jiri ga thongda miyoi ama nisagi potlam ga konana fagatkhre fagatlaba miyoi Jiri Bam Police Check Post ta sinaraba matung Jiri Police ta puraktuna mayai kaba chinjak matungda amuk hana sizinadana ba khanghalaba matung imung manung gi miyoi singda sinakre Manipur da sasan tawriba Congress sarkar asi imung manung mari mata amadi khangna chanaba singi sarkar oire haina thongju kendra gi MLA TS Biswajit na ngasi Kongba Nandaibam Lekaida Mahakbu Harau Tayamna Okpagi Thoramda Fongdokre Kongba Nandaibam Lekai Development Committee na Sinduna Pangthokiba Mahakbu Okpagi Thoram aduda MLA Biswajit na makhatana Fongdokibada Haujik Paliba Congress Sarkar asina Hiram Kayada Maranai Khangna Chanaba Singi Yenglaga Thabak Tawbana ngasi lamdamasi Hiram Kudimakta Sothana Laibani Miyamgi Apamagi Matung ina Mahangna Thabak Pangthokpaga loinana Manipurda Aphaba Sasan Lehennabagi Maikairomda Changsilagani haiki Ngasigi akhoi leriba kendra khudimakta natraga state ki akhoi leriba chengamadi tamda kaligi damakta akhoi mari lamna reino hariba punamuksi kana nagi akhoi daita kana na pugudabuna habji comment na pugudabuna tasengna harakanda akhoi thajana ba haiba poche chik party ki chawba posak amani adan thajana ba laiba mafamda nungsinaba laigani nungsinaba laiba mafamda akhoi peace laigani peace laiba mafamda akhoi leriba development ahong ba habsi laiganeba adu ngasi de akhoi kari su leite thajanaba akhoi marakta leite aduna nungsinaba lairoi nungsinaba leitabnina akhoi iraq leibang irang thoisini adu irang thogade akhoi development leiteba Ngasigi Thoramadu da BJP gi Executive Member RK Ranjan Pradhan yauna mari leinaba miokyana saruk yakhi Ngasi ayuk tongan ba mafam anida nupa gi hakchang ani leiramle Thawbal Police Station gi manung chanba Thawbal Tangjeng Chinglak Irakwa haina khangna ba mafamda nupa gi asiba hakchang ama leiramle Chahi kunmanga kuntaruk longi leng oigani ayuk angan bada lambi chatpa singna thengnarakibani Siram liba miyoi asi Muslim ni hairi asiba hakchang police na lokhatuna masak maming khangdoknaba Jenims ki mokda thamkhre Thaudok asigi matangda case amal lokhatkre Nakal amaromda ngasi ayuk pung taruklom taba matamda Imphal East District ki manung chanba Wangkhai Kaithel Asangbi Community Hall manakta nupagi asiba hakchang ama leiramle Police na asiba hakchang lokhatuna Jenims ki mokta thamkhre miyoi asi nan Manipuri mali chahi kunthra dagina kunthra manga fawbugi longa oigani jin khongra uma setli
Jingmu Thangjing onthokpa yaroi haina Joint Committee tidimna changsilakpa khongjanggi manung channa Ibudau Thangjing Phamnaiba Chairap Loisang Phamnaibi Chairap Loisang Thangjing Seba Mandal Moirang Apunbagi Club Miyamgi Apex Body Kemal Amadi Joint Committee tidimna punna sinduna ngasi Moirang Thangjing Laikolda wakan miham sathakre Thangjingbu Thangting haina onthokpa yaroi Thangjing Subdivision Haibiu Sarkar na lawkiba warep handokpiu haiba wahai kya Thaba Plate Sing wakan mifam aduda sizinaki Moirang Ningthongna haikibada Krishna Pok Tringaidagi Chahi cha kayagi mamangdagi Ibudau Thangjing haiduna laklaba asibu Thangting onthokpa yaroi haiki Phamnaibi Chairap Loisangi Secretary Damayantina Sarkarna Gazette thokiba warep athubada handoktrabadi khongjang changsingani haiki Thangjing Singsang haina subdivision haina order se thokbiu yaragadi masi athuba matamda ayaba pina pibiraktragadi akoi lairiba committee Moirang Leibaki da natana Manipur da laiba akoi punamangna akanba khongjang changsalakani haibasi akoi thamjari Historical Development Association Moirangi Secretary Mohan Chandra Konjengbam haikibada mioi kharana sinba thosilda sarkarna Kanglup Masel Khaibung tanana basinganu miyamgi kholau tabiu haiki Thangting Habesidi Narang the Tolopa Mio Karana Semba, Sabadu Mukusengba, Toxilni, Masina, I koi Masen Marta, Nuana the Tolo Nobelambi, Pirik, the Nobisway, Hoina, Biltori. Morangi, Tia, somebody culture bu, Mutana Bagi, Changsil Kongjang, when a low to Bangamde. Mamang Chahigi Jun Thada, Wangkai Angom Lekai the Laiba, Irom Lokendro Giyum the Tabak Sunaba Tamba Angangama, Tamtina Puki Haiba Toluk the Chenaba, Mui Taret, CZM Infal Isna, Prima Facie Case Leirhaina Order Takre, Chahi Sudriba Angang Oibamaramna, Juvenile Justice AK Section Kunhundogi Makada, Charles Frame Tokre Hairi. Manipurda Sewerage Project Mai Pangna Paikhatpada Chahi Chatruk Hena Changani Haina Thangmaiban Kendragi MLA Khumukcham Joy Kishana Fongdokre Kendra Sigi Ward number 3 9/33 Kabui Committee na Sinduna Pangthokpa MLA bu Okpagi Thoramda Mahangna Wakfam Masi Fongdokhibani Nagamapal Lamabam Lekai da Pangthokiba Thoram Maduda IMC ki Councillor H Newton Chandra Thabaktagi Potharaba Power Department ki EE Oiramba B Sirir Kumar Manipur College ki Principal Oiramba S Lokeshwar Madi Atai Masak Naiba Myo Kya Susaruk Yaki Sili Langli Basingi Maikaidagi Achamba Khudol Pot Piduna MLA Joy Kishan bu Pungning Thawatki MLA Joy Kishan Makhatana Fongdokhi Bada Thangmaiban Kendrada Changyeng Oina Paikhatkiba Sewerage Project asi Chahitara Helabasu Loishinba Ngamdri Project asi Kaidongaida Mai Pakloi Kendragi Miyamda Khudong Sadaba Madi Awaba Kaya Pinabagi Pandamda Congress na Sinba Thorangni Kanagadaba Project Oirabadi Chief Minister na Magi Kendrada Namduna Pukhagadabani Project asi Manipur Pumbada Paikhalabadi Kendra Amamamda Chahi Tara ki Matam Pabada Kendra Humpugi Oina Chahi Chatruk Changani Congress na Thangmaiban Kendra Wahannaba Thabakaya Paikhalabasu Mahak Laingaida Mai Pakhaloi Haiki Chahi Tara Sumna Thangwai Banda pilot project na Changyong ki project ta Chahi Tara Sumna Mai Pakpang Amdraga whole Manipur Kamani Sewage project Mai Pak to Inova. Another 100 years Chang Bata Abdro. Kendra Matlab Dawra Chahi Tara Changdar Kendra Humpudri Kasani 600 years. 600 years ago Manipur ka election na kante plan na namna sakim siari ko. Adon ay chawthong na ring asi lairiba honorable CM na sele sauri sewage project suoy oloina. Masin lairiba government na sumta ke makoi ki thika to na ba makoi worker ka thika to na ba chendal labi se bani adon tara kaim ta leite. Tourism Service Provider Singi Integrated Tourism Portal Amangasi Manipur Information Technology Park Mantri Pukrida Hangdokre Hangdokpagi Thoram Aduda Commissioner IT PK Singh Special Secretary N Ashok Kumar IGP Clay Khongsai Amadi Additional Director IT Nambam Debena Chingba Myoy Singh Thoram Mapusing Oina Saruk Yaki Clay Khongsai na Ek is policy na Thabak Oina Pangthorpa Matamda Manipurda Tourism Sector gi potential wangna leibana Naha Singh na Hiramasida Mai Onsil Haningi Haiki Chief Guest Oina Saruk Yakiba PK Singh na Manipur si IT Amadi Tourism da potential wangna lei ngasi Covision Technology and Solution Private Limited Kumba Farm Singh Hena Hangdok Haningi Haiki We will put every effort from our side, from the government side. We expect more companies to come forward, people who have gone outside the state. And by that time, we should be able to provide infrastructure for at least 50 companies to come and set base here in Manipur and start up different kinds of things. There's no end to it.
It is just not software development. It is the government itself has so much business to offer. Chahi tara humdoi khakta ngairibi mahiroi nupi macha ma ijat manghalaba matungda hundoklamli hairi hiramasigi matangda ngasi hata da leiba Pangal Students Organization PSO gi office ta pangthokpa paumi singa unabada Anjuman gi secretary Habibullah na haikibada Chatkiba tha asigi tang mapanda Lilong Turel ahan bidagi laikhidraba koragi machanupa Mohammad Jaminna hairiba chahi tara humdoi khakta ngairibi nupi macha asibu faraga izat manghan kibani wafam ase haidoklabadi hatkani haiduna kehallaba matungda Turel ahan bi dam manakta hundoklam kibani thaudok asigi matangda Lilong police ta wakatpadagi thaudok asida chenaba gari adu phaba natana chenaba mioi dingasi phaba police na fadri haiki PSO ki Sabir Ahmad na asigumba thaudok asina Muslim nupi singda achoba chaitheng ama pire thaudok asida chenari ba Muhammad Jamin amadi mahaki mamana ba Muhammad Imran lotuna laikre miya mamangda thoraktuna maral yazadrabadi matik chaba action lokhalagani haiki mahi tamdaba yadre haina thoraktuna khara tamnarapa sida askumba thaudok asina mama mapa kya da ningan nab leiraga laik tamba phangakta yabagi maram oirakpa asimasu Thomas Hong Nungaja de Piasona, Maskumba Sisu Tokan Danaba, Manipur government, Amadi, Marilainaba department Sina, Maskumba, cases the channel Bajamin Nasibu Atumatanda, Paraga Marangi Matungina, Akanba Cherapi Navana, Piasogi Mekadic Sutanjil. Manipur University ki Department of Physics na General Relativity ki chahi chamaga Mari Lainana Pangthokliba National Seminar ki saruk amo oina ngarang mahiroi singil lai yekpa changdamnaba ma department asida pangthokri Albert Einstein ki punsi amasung thabak haiba hiramda pangthokhiba changdamnaba asida class 6 phawgi kanglupta Don Bosco Higher Secondary School ki class 6 ki mahiroi Laifrakpam Rohit na ahanba Covenant English School ki class 6 ki mahiroi Rajkumar Dhanaraj na ani shubha amasung Kendra Vidyalaya Lamfelpat ki class 3 ki mahiroi Juliana Thoiding Zamna ahum suba position takre Class 7 tagi 10 fawgi kanglupta Grace Curtis Cultural and Educational Development Foundation Kakchingi Class 9 gi mahiroi Sogaijam Santos na ahanba Shishu Nistha Niketan gi Class 8 ki mahiroi Malem Nganba Waikhom na ani shubha Kanan Devi Memorial School ki Class 10 gi mahiroi Khetri Mayum Gopinath na ahum suba takre Hayeng December ki tang kun mathoida mana mathum yenthokpagi thoram pangthokani hairi Marak than naten ba break amatak lawjari Amuka na taram loksari December ki tang kun manga fawgi manungda film forum da thamliba athingba sem kongthopiu haina forum gi chairman Surjakant na ngasi lamfel da leiba forum gi office ta pangthokpa paumi singa unaba da phungdokre paugi mifamadu da forum gi mioi kya su saruk yakhi December ki tang kun ma thoidagi film gi thabak thoram sing haubada ayaba pinanaba KCP MC Paikhomba URF Lalhaiba madi National Revolutionary Front Manipur MRFM da Haikiba Laikrabasu Ayaba Pibagi Mahuta NRFM na Hena Kanba Wafam Pirakpadagi Makatana Athingba Pidanaba Komthopiu Haiki Irum of the Prison of Najadi, Hoymasana Matani, Amana, Sakut Labida, Nataka Pamda, Kanan and Naraga, Tumpuina, Evas Pipiru, Evas in Mahoita, Amalosage, Sengi Dimana to Piu, Atimba to Piu, Yam to Limatanda, Tingavis come to Piu, Ahoyis Dada, Yamatuna Jereke, I would say. Request of the December that I Christmas. Christmas Simon Manunda, I think was a top you. Hanakum Tamuk Sidada, request. Thau ground Sathariba Kunmari Shuba Infal Book Fair da ngasi angang singi layekpa changdamnaba pangthoki layekpa changdamnaba tu da class 3 dagi 5 amadi class 6 dagi 8 fawbagi category anida mahairoi jamaga yangkhaina saruk yakhi Nirmala Bas School gi Brenis na class 3 dagi 5 fawbagi category da ahanba amadi Eden Public School gi Wangthoi Angom na class 6 dagi 8 fawbagi category da ahanba position taki book fair asigi lotion bandumita manamathum yenthokani hairi amaromda artist amadi sinfam amada singthaba yaba myoi singi interaction program pangthoki program adu da Padma Shri Navakishore artist Kuber amadi atai masak naiba myoi sing su saruk yakhi loinana international thakta layekpa changdamnabada mana phanglaklaba artist marishu interaction program adu da saruk yakhi
Welfare Organization of Langol Ningthau Laikai Youth Committee na sinduna ngasi Langol Ningthau Community Hall da ahanba painting competition ama pangthokre. Thoromaduda Manipur Pradesh Congress Committee ki General Secretary R.K. Ranishana, Ward Member N. Santos, Deputy Director MDS Dr. N. Rajendro, Women Development and Cultural Foundation ki President T.S. Radhe amadi atay miyoy kya susaruk yaki. Painting competition aduda makong mathang tarabas singda mana mathum yenthoki. R.K. Ranishana na phongdokhibada inkhalakliba angang singbu mama mapa oibas singna phajana wahai wata amadi thaksi khasi tambiraba tambiba darkar oiri angang singasina tungi mirolda luchingba kya oigadawribani haujik Manipurda power pai drabadi thabak tawba yadabagi mongda lakpa si yamna laibak thibani haiki. Aduna aikoi ainabi semsi Ababa lambi sakna na bokonasi aikoi mi parang mamaleba kamo oina ba pit kene jadi hoki kongresi siemba kasi jadi langkon ning kabinare kagada lebiri bangang kuna machidagi development kasu dakar ebe hak yang puge BJP Nambol Mandal ki General Secretary ni haiba AJTN Kauba Myoy amana Congress Mirep Singna Mudra Loan amadi housing loan pigini haiduna chezai chaiduna Miyam da khangal li haibasti impham yaudabani haina Nambol Municipal Council gi hojik mikhal thengnariba Nambol Ward number 10 gi Hesnam Somalendro amadi Part 1 member na phongdokre ngasi Nambol Sabal da pangthokhiba paumi singa unaba amada makoina makhata na phongdokhibada yamna phajaraba scheme asibu Manipur gi BJP kangbuna masak thiale loan asigi form phangdrabasu Nambol Mandal gi office da marang kaina phangli Bot khombagi khulai aina seasonary badi BJP nani asigumba miyam khanana basin bathong asi matungda tawbiganu State Election Commission sukari tawwa yabagi habidu yengshin biu haiki कोई बोर्ड खोमदी बीजेपी ननी मरमदी मकोई की ऑफिस ता मुदा लोन की फॉर्म से थाई होजिजिकसु थारी अदुगा आइगी कोई वोटर सिंग दसु लोन पीनी हाइदना खोमी अदुगा कांग्रेस की कैंडिडेट अकोई नदी हाइबा कोई हाउसिंग की लोन की अमदी मुदा की लोन की फॉर्म पी खिबले ये मरी लेनबा कोई आरो मरी लेनबा डीओ डिस्ट्रिक्ट इलेक्शन ऑफिसर अदुगा स्टेट इलेक्शन कमीशन की मागी दिगी करी तोबु याबा लेगे बिसे मसी सिजाइ सिंग बतांग दा इदि कितंग सीरियसली लहोनजनिंगे JN Hospital Parking Auto Rickshaw Drivers Association gi Manga Suba Foundation de gi thoram soibam laikai Ayangpali Youth Club ta pangthokre association gi president TS Ibocha Maitaina larik laisu hairaba mipung khudima government na thabak phanghan ba haibasi oithok loi maramasina aikhoina thabak phangdre haina laithokpagi mahuta isa isa gi leijariba wakhal losing gi matengna aina yaba mongda sel tanduna thabak subagi hainabi thamba matam oire haiki आई गमजब शक्ति बुधे हैरगा एनी सिंफम ममदा अखोय से माइरोंग यादना समाजसिदा मिथोय मिहेम मसा मसु पुथोक ngamba समाजसिदा अखोय सु मी मनि हायद मसक्ता को ngamba अदुम लिसिंग अमदा समिननबा अदुमबा ग्रुप अमनि हायबसि मियामदा खंगननबगी अनौबा लंबी म याले हायदना Sarva Shiksha Abhiyan ki makhada Naungna Saba T Chaljang Primary School gi school building asi IFCD Minister Ngamthang Haukip na sangakre Thoramasida ZEO Kangpokpi Ngachong Kipgen DI Koncha amasung Chaljang Khulgi Chief Paulal Kipgen susaruk yaki Minister Ngamthang Haukip na Sadar Hills ta Haujik Lairiba Mahi Masing gi phibam asi fagat handuna aikhoi gi haurak liba naha singbu tungda lakadaba singnaba sing mayok yaba ngamnana ba thorang tawgadabani haiki Manipur ki Puwari ga saganudana lakliba Tongjai Marilu Malem gi historical tourist destination oina ba semgatpa oina Bisnupur dagi khopum phawgi marakta leiriba irang amasung Lematak Turel mathakta anauba technology season aduna ag bridge hanana ba PWD na thabak paikhat pa hawkre all kasar harga su khangnariba Tongjai Maril gi Puwari da khopum tampak na su yamna maru iba mafam ama oiri mafam asi fawduna nungba phawgi lambi semba loshilakle Irang Turel amasung Lemata ki thong aniasi sanjen thong sabada season akiba technology season aduna arc bridge hanabagi foundation loba haure hiramasiga mari leinana PWD gi NEC division gi educative engineer Prem Kumar na phongdo khibada thong aniasi meter humphumanga rom sangani awangnong pokta ahan bo oina thongi akonba arc asi thongi makhada oina leigani Khopum Tapakasi amna maruiba mafam ama oibana historical tourist destination ohenna pandamda modern arc bridge saba haubani foundation people loibaga atopa machak sing yorak lagani
assemble taunanabagi expert sing laktuna thabak tawba hauragani lokhalakliba khongthang asina khopung khaktan natana all kasar road ki nagyeta khundariba miyamgi punsi mahingda chauna ahomba purakpa ngamlagani paikhalakliba thabak thoram sing asida miyamna cooperation pibiduna ayat apan pibiganu haiki Remarkable Handicap Association puthokpa chefong otsar ngasi kaisamthong kendrogi MLA L Ibomchana phongkhre kaisamthong laisom lairaktal leiba MLA gi yumda pangthokhiba thorum asida association gi president P Gopendra Susaruk yakhi chefong asi lamdam asida leiriba disable oiraba singda lamjing maira oinanaba puthokpani masina mipung khudingda anoba paujel ama piduna anoba mayon purakpada mapung phaba thodang lawani hairi Changangai Uchekonda Leiba Divya Jyoti Ashram Dangasi Free Medical Consultation Center ama MLA TS Bishwajit na hangdokre loinana Dr. CS Jamini ne Iba Daughters of Manipur Koba Larik amasu phongkre Ashram asina sinduna Achala Koba Medical Consultation Center ama amadi Larik phongbagi thorum aduda Dr. L Tondon Aiba BM Maisnamba amadi Dilip Mayeng Bamsu saruk yakhi thorum aduda Dr. Jamini na haiki Ashram asina miyoi kyana narakpa matamda lengna layingnaba achala ase hangdokpani Manipuri nupi gi thauna lingjel malemda khanghanaba larik asi phongbani haiki Daughters of Manipur haidana mingthonba Manipur gi nupi Manipur gi maram da hongjaba larik ni masi akangsha publication na phongbi bani MLA TS Bishwajit na center se hangdokpana anaba kaya lemna laying bagi khudong saba phanghalagani haiki mayam lakhre adubo akhoi nupi sing sigi leiriba akhoi mathauna nupi sing sigi oiba akhoi hiram kaya da akhoi leiriba ma ge talent mayam si akhoi loina mangsi akhoi manipur da loina ma khangnare adubo hariba nupi sing si kamai tawduna akhoi gi india ge mafong khudimakta amadi india ge wa amada kamai tawduna expose tawgudage haibadugi hiram da ngasi waqta kanamtan ibide haibasiba asumbu wafamni Eastern Laboratory Porompat amasung MBR Pharmacy Thambal Khong anina khusamnaduna nongmagi oiba free health camp ama ngasi Thambal Khong da pangthokre Jenims amasung Lanai Hospital gi Dr. Marina lemna hakchang da ana ayak yaubri yengba ida chini wangbagi changyeng toba hepatitis B gi changyeng toba loinana mioi kyagina amasung hakki ising changyeng tokhi thorom asiga mari leinana MBR Pharmacy gi proprietor Narzi Razana Low Singumagi matam oibana laying sangda chatpagi khudong saba fangdaba mioi singda ke masina matam manghandana ana ayak yaubra yengthokpagi khudong saba pinana bapangthokpani haiki loinana hidak langthaksu lemna pikhi Handak Chahigi Maitram Bira Award Saknai Raba Theatre Activist Hijam Samda Piragani Lauthokre December gi tang kunhumdoi da pangthokadaba Rupmal Theatre gi Humfudrani Thoi Suba Mapo Kumun Thoramda Mana Sit Lanthokani Numit Asida Tara Taruk Suba Rupmahal Artist Memorial Drama Festival Su Theatre gi group Tara Nithoi na saruk yaduna haudokani hairi Marakthana ten break amagam lozari Swast Bharat Mission gi makhada 14 Manipur Battalion NCC Imphal na Nomaijing Chingda Ujara Paksana Thagadauri Masigidamak NCC gi cadet chani Nomaijing Chingidama Kongba Maitai Mayek School dagi number 1 Manipur Squadron gi commander T Shumanat Lamthakre Battalion asigi Chief Officer H Nabukumar na akoi bagi phibam kannabagi damak kannabagi pandam ga loinana adventure sports amadi leadership quality lehananaba honabada khongthang asi lokhatpani haiki Maruina koina adventure spirit and the sportsmanship oirana ba koina leadership quality lainana ba adugi damakta angang singsida koina maruina confidence ko lainana teamwork amadi physically fit oinana bagi koina train to biba Sanaibe ma sangsthan senduna sanagi likphang haina mingthonba mega fashion event ama tha sigi tang kunhumdoida hotel Imphal da pangthok lagani ngasi Manipur Press Club da pangthokpa pawi singa unaba amada sangsana sigi secretary RK Sujata Debina event asi Manipur da lairiba transgender singi lotuna lairiba talent sing adu puthoktuna promote taunaba pandamdani punna model kun nipan romna saruk yagada ba event asida angang amadi transgender nattaba model sing su saruk yagani haiki Hariba Kwigi Sanagi Liphang Asina message visioning that the transgender persons are part and parcel of the society.
Snow Queen Organization Committee na sinduna mathang chahigi January gi tang ahumda yaripok ta pangthokadoriba Snow Queen contest ki screening ngasi Thaubal Khangabok ta leiba MMRC and Unity Park ta pangthokre contest asida chahi mapandagi na tara humdoi fawgi manung da leiba Nupi macha yangkhaini thoina screening da saruk yabada kontrani thoi khanki ngasi khangalaba singna final da saruk yagani hairi and shout and let it all out and scream and let it all out and scream and shout and light it up and let's let it blow. Innovative Youth Society na sinduna tha sigitang tara humdoi dagi hapta kangjai bungi Heritage Park ta sathariba chinjak kumhai ngasi loshin bagi thoram aduda MLAL Nandakumar MSPDCL gi Deputy General Manager T Ibo Chauba amadi Social Scientist Danabir Laishram susaruk yaki Chinja kumhai asigi Managing Director Kuraizam Athaubana kumhai asigi matangda report piraduna mamangda pangthokiba chinjak kumhai dagi handaki asina khwairigi hena sponsor fangi masina sililangi basingda achauba thongna haple haiki 132 by 33 kV substation Kakching Semjin Sajin Kadaba Maramna Hayeng Amasung Hangchit Ayupung Nipandagi Numidang Wairam Pung Mari Fauba Maymutkani Masina New Chanyang Amasung Technopal Area Gi 33 kV line Puba Consumer Singna May Pangloi Haina Substation Division number 3 Gi DZM Gi Cherol Amana Khangali Physics Habaki Pau Obviously Tabaki Pau Lobirese Indian Navy gi sailor khara logodori masagi sahi tara taretagi kunithoi fawdalaiba 10+2 science da physics chemistry maths biology da jada humpu fangba candidate singna December kuntaret fawgi manungda online apply tobu yagani application gi hard copy na mathang chahi gi January gi tang tara fawda tharakadabani haire Life Insurance Corporation LIC gi assistant administrative officer gi ahang bafam satret logodori Masagi chahi kunma thoidagi kuntra phawdalaiba graduate loiraba singna mathang chahi January gi tang manga phawgi manungda online da apply toba yagani examination asigi center Imphal da legani haire Civil amadi electrical gi yauna engineering post sohunga kuntrani thoilong naba MP SC na lagliba linsingani tara taruki January gi tang ahumdagi taret fawba Imphal da parikha pangthokani haire Tongan ba posting gi matungina candidate singi qualification laigani masagi chahi kunma thoidagi kuntra nipan phawgi manung da laiba candidate singna lagliba December gi tang kunma thoi phawgi manung da darakhas pasinba yagani hairi Central Reserve Police Force da sports quota da thabak sangnana ba nupa amadi nupi candidate singdagi punna ahangba pham sawnga humbudragi darakhas kauri masagi chahi tara nipan dagi kulumdoi phawgi manung da laiba National Natraga International Players Singna Mathang Chahigi January Gitang Tara Mari Fawugi Manungda Darkhas Hajilakwa Yagani Hairi Head Constable DZ Gi Oina Mahigi Thak Class 12 Natraga Manabu Egadabni Constable DZ Gina Sakanglaba Board Amadagi Class 10 Pass Toba Egadabni Hairi Manipur State Power Company Limited Ki Junior Technical Assistant Switchboard Assistant Amadi Atopa Post Khara Logodori Masagi chahi tara nipan dagi kuntra nipan fawdalaiba yamdrabada class 10 pass toba mioisingna lagliba December gi tang kulumdoi fawgi manungda darkhas tharakpa yagani parikha center Imphal do igani hairi mathakta palliba thabagi paw asigi hena kupamarol babupara laiba job center dagi khangba yagani ngasigi thabagi paw pijaba matang asta loijare hoji makha taba paw mu tawirase Christmas ka mari leinana Tangkhul Baptist Church Imphal na Dulalin de leiba children home gi angang singda khudol pot sing pikre Bisnupur district ki Nachau amadi Ningthaukhongda Senior Citizens for Society gi unit amamam hangdokre Free and fair election haiba mass campaign ka loinana unit hangdopagi thoram aduda Senior Citizens for Society Bisnupur gi president Folamni Secretary L Heramot Nachau Jila Parishad ki member Thiam Dilip Moirang College ki Vice President Nomaithem Dev Singna Maru Oiba Muising Oina Saruk Yaki Senior Citizen for Society Manipur gi Coordinator Dr. M Nara Secretary Khaidem Manina Resource Person Oina Wangangki Dr. M Narana Manipur da electoral system soiriba sida Senior Citizen Singna Maru Oiba Thodang Lominaduna Semtokpa matam oire haiki
Women Association for Socio-Economic Development ki ahanba mapok kumon thoram ngasi uripok te leiba mayai loisangda pangthokre. Uzik sanabagi pau lobirasi. Ngasigi sanabagi pau boyai ningthauzamdagi fangbigani. Ngasigi sanabagi pau da sisimit football. Southern Sporting Union Singdamaina Mapalgi team Assam Regimental Center ARC Silongbu Mighty Bipiduna Sahi Asigi Sathariba Yankai Mapal Suba Sisimit ki final sangkre. All Manipur Football Association na sinduna Mapalgi team ahum amadi state asigi masang nairaba team Taranipal Punat team Kumatoina Saruk Yaduna Tha asigi tang anidagi Impalgi Mapal Kangjibungda Nogot basis Sathariba Yakai Mapal Suba Sar Sur Sansing KCSI CBE Memorial Football Tournament ki ngasi sanakiba ahanba semi-final match ta Southern Sporting Union Singdamaina Assam Regimental Center ARC Silongbu goal ahum sinoda Mighty Bipiduna final sangkhibani. SSU Singdamagi Mai Papagi goal ahumadu L Gogosana match ki tare suba amadi Nifu suba minita goal ani sankhi atopa goal aduna TIS Roshan Maitaina match ki humudra humdoi suba minita sankhibani. Match asida Assam Regimental Center ARC Silongi Sanaroi S Sanaton Arwin Nonglo amadi SSU Singdamagi TIS Roshan Jamtin Khup Wi-Fi da Center referee KS Ibungwana yellow card piduna makata na foul togduna ba warning piki. Sathariba tournament asigi ani suba semi final match hayeng nungthil pung ama makai tabada Neroka Football Club Sangakpham amadi Assam State Electricity Board Sports Club Guwahati ga sanagani. Semi final match anida www.epau.net na sponsor togduna piba epau man of the match ki mana ngasigi mai paglaba SSU Singdamagi Sanaroi L Gogosana takre. Memento amadi case wena lupa lising ani www.epau.net ki miusingna khusinakhi. State level hockey CO Singdamai Wangma Khetri Laikaina Nupigi Amadi BDICA Bisnupurna Nupagi Taruk Suba under 16 boys and the girls State 11 hockey tournament ki champion oikre. Manipur hockey na sinduna Kumalampak hockey stadium da Nupa Masagi team Nipana group ani thokna amadi Nupi Masagi team ahumna saruk yaduna sathariba Taruk Suba under 16 boys and the girls State 11 hockey tournament ngasi loisan khre. Loisan bagi thoramda Babina Diagnostic and Healthcare Private Limited ki Managing Director Dr. THW Manipur Hockey ki President Olympian KSS Thoiba Social Activist and Momonsu Saruk Yakhi. Satharakhiba tournament asigi ngasi sanakhiba nupi masagi aroiba match ta CO Singdamai Wangma Khetri Laikaina Ideal Club Tera Bazarbu goal taruk ahumda Mighty Bibiduna champion oikhibani. Nupa masagi sanakhiba aroiba match ta BDICA Bisnupurna SYUC Usekonbu goal mari ahumda Mighty Bipiduna champion oikre. Winner amadi runners up taraba team da trophy ga loinana lupa lising ani amadi lupa lising ama tharum mapusingna khusinakhi. Basketball model club singa makana sinduna club asigi basketball ground da nupigi team ahum amadi nupagi team nipana tha asigi tang tara nipal digi satharakhiba led KIS Kalasan Singh Memorial First Women and the Second Men Basketball Championship ki ngasi sanakhiba nupi masagi match ta KSC Moirangna model club singa makhabu point kumapan kumanga da Mighty Bapikhi. Nupa masagi sanakhiba match ta CYLC singa mathakna Youth Club Team A Uripopu point Humpunipan Kuntramapal da Mighty Bapikre. Badminton Imphal West District Badminton Association sinduna Dam College Campus ki Manipur Badminton Association ki indoor stadium da tha sigi tang taranipal dagi sathariba first Sarungbam Biramangol Memorial Non-State Badminton Tournament ki ngasi pangthokhiba sahi tromdoi makhagi nupa masagi singles ta TS Rotik K Nganba Jomi Singam S Albert M Zarjit Ice Ganeras L Zoni amadi W Malengamba mai paktuna mathangi round sangkhre. Category asigi doubles ki sanakhibada Agasi amadi Motilan ki jura M Sirjit amadi N Direk ki jura Justin Tomblin amadi KIS Taibangan bagi jura RK Satrajit amadi RK Tej Kumar ki jura B Bikram amadi Tennyson ki jura mai paktuna mathangi round sangkhre.
Sahi tara manga makhagi nupa masagi singles ta K nganba M Nikki C Ice Kalpil Chandra Zomi Singam L Zoni Sidhu Bhusan W Malem nganba amadi M Sirjit mai paktuna mathangi round changkhre Sahi kunthra mangagi men's doubles ki sanakhibada K Tolen amadi P Tombagi jura K Kameswar amadi K Niranjay gi jura K Ziran amadi M Jiten gi jura N Bimol Chandra amadi N Pravin Kumar gi jura AK Pradip amadi C Ice Kamini gi jura M Lokendro amadi T Ice Tombagi jura A Nisikanta amadi S Boinaw gi jura mai paktuna mathangi round changkhre Sahi nipugi men's doubles ki sanakhibada RK Surjit Singh amadi Bimol Singh gi jura M Susil amadi L Brojen gi jura K Ziran amadi I Imocha gi jura M Bebesor amadi N Dinesor gi jura Agarsi amadi Motilan gi jura mai paktuna mathangi round changkhre men's singles ki sanakhibada Pamai Sanjoy T Ice Tomba M Nikki A Bikram Kumal Yumnam Khuirom Punchiba Kaisam Rabi Chandra amadi W Singlemba Maitei mai paktuna mathangi round changkhre mixed double gi quarter final match ki sanakhibada T Ice Saikhomba amadi P Ice Sophia gi jura C Ice Premsan amadi K Linthoi gi jura amadi M Amarjit M Sailaja gi jura mai paktuna semi final changkhre veteran cricket Tarahumdoi Shiba Manipur Veteran Cricket Championship ki ngasi sanakhiba match ta Model Club Team A Singa Makhana Cyclone Thangmai Banbu maithiba pikre State amadi national gi thakta sanaramadi potharaba ahal loriba sing masa mau phana matam sangna lainabagi pandamda Manipur Veteran Cricket Association sinduna tha sigi tang taruk tagi team tarana group ani thona khaidoktuna Langthabal Public Ground da sathariba Tarahumdoi Shiba Manipur Veteran Cricket Tournament ki ngasi sanakhiba match ta Model Club Team A Singa Makhana Cyclone Thangmai Banbu run 33 maithiba pikhibani Model Club Team A Singa Makhana toss ngamduna ahanba innings ki batting tawbada apiba over kunthra da wicket loina turaga run sam kunipal lokhi masigi pakhumda anisuba innings ki batting tawkhiba Cyclone Thangmai Banna over kunthra da wicket mapal turaga run sam ga taramathoi logduna match asi maithi khibani match asida Model Club Team A Singa Makha gi sanaroi T Ice Prem Kumar na wicket ahum logduna man of the match takhre hayeng KSC Lambulen amadi Blue Hawk Khuraiga sanagani ani suba plate cricket tournament Manipur Cricket Association sinduna Luang Sangbamgi Luang Pokpa Cricket Stadium da sathariba second plate tournament ki ngasi sanakhiba match ta UCC Uripokna YSC High School bu wicket marida maithiba pikhre UCC Uripokna toss ngamduna fielding side khanki ahanba innings ki batting tawkhiba YSC High School na over kunmariga ball anida wicket loina turaga run sama lokhi masigi pakhumda ani suba innings ki batting tawkhiba UCC Uripokna over kuntaruka ball marida run sama ga sumna amalogduna match asi mai pakhibani match asida UCC Uripoki sanaroi Denin na wicket mari logduna man of the match takhre hayeng PTRC Parsoi amadi Napsa Khai Imphal ga sanagani Manipur Sempak Takraw Ad Hoc Committee gi mityek makhada Youth Athletic and Sepak Takraw Association Thawbal na sinduna Yasta Ground da team tara nithoina group mari thokna khaidoktuna ngasidagi men's and women's state level Sempak Takraw Championship hokre Thoramasida Imphal West District Transport Officer M Mani Yasta Thawbal gi President and Dauji amadi Thawbal Municipal Council gi hana councillor oiramba W Jugesh Sargyaki ngasi sanakiba men's Regu eventa Sai RC team Ebu Yasta team Bina set ani shinoda maithiba piki hayeng SWC amadi Yawa team A ga ahanwa match ta sanagani ani suba match ta Sai RC team A PUC team B amadi ahum suba match ta Sai RC team A amadi Yawa team A ga sanagani All India Football Federation na Kumari NG Baladevi bu nupigi Footballer of the Year amadi Kennedy Sapamna Best Referee oina khalakle Federation na makoi anibu award piduna ikai khumnagani haina amfana khangalagli M Ravi Chandra Trust Kyaungai na sinduna ngasi Kyaungai Ideal High School ground da team kuntarek na serb yaduna taret suba state level M Ravi Chandra Memorial Open Football Tournament haudokre tongan ba group ni palthok na khaidokpa tournament asigi ahoba numita Pamuba Football Club Hairokna
Real Sagolban bu Panjil ani amada maithiba pikre. Pamuba Football Club ki Panjil ani adu El Roshana match ki minute 12 madi nifumapan chatpa matamda chankhi aduga Real Sagolban gi amata ngairaba Panjil aduna Rakesh na minute nifugun nipan chatpa chankhi. Kuntaret suba langthabal kendra inter club sports meet lisingani gatara manga lagleba December ki tang kun mathoida pangthokani haina toramba du khudong sada bakharatagi December ki tang kuntareta oina pangthoklagani haina judging inat kanba lupna khangalagli lagleba December ki tang kun manga dagi kun nipan fawba Pune da pangthokadaba International Karate Championship lisingani gatara manga madi karate coaching camp ta saruk yanaba Karate Do Association Manipur gi Karatikas S Azimda Samshad MD Rafi Ahmad Muhammad Sakir Ahmad Amadi Muhammad Sahid Ahmad Khalle haina association asina khangalakli Sawong Boom Siren Youth Club na sinduna sathariba ahum suba Palmai Pui Kamaupi Memorial Jaliarong 6A side football tournament ki ngasi sanaki ba ahan ba quarter final match ta Sairem A na Dimdailung bu Panjil aniyamada maithiba piduna semi final changkre ani suba quarter final match ta Namdulong na RNBA Tarungbu Panjil mari ani ahum suba quarter final match ta SKYC Namdai na Kakhulong bu Panjil ama sunuamadi mari suba quarter final match ta Sairem Sina Friends Forever bu Panjil mari anida maithiba piduna semi final changkre ngasigi waibai ngasagi pau pizari ICAR Lampel Patagi Fangba Paugi Matungina Ngasigi Kwai Saba degree Celsius Kunmatri Dasmik Taru Kwaidagi Ingba degree Celsius Ani Dasmik Taru Nungsita Yauba Ising Manilgi Chang Ayukta Chada Maripudra Mari Nungtildana Chada Nifu Mapan Nungdugi Chang Mil Loshilakpada Maruiba Pau Amuka Napizari Jiribam Mapung Phaba Revenue District Ama Ohelu Haibadabida Jiribam District Demand Committee Nangase Ayupung Tarutagi Jiribam Subdivision da Kokiba Pung Kunthani Thogi Ban Haukre Manipur da Sasan Tauriba Congress Sarkar asi Imung Manung amadi Mari Mata Khangna Chanaba Singi Sarkar Oire Haina MLA Biswajit na Haikre Amadi Tongan ba Mafam Manida Nupagi Asib Hakchang Ani Leiramle ISTV na Pizaba Manipuri Pau Matanga Sida Lezere Yang Tabiri Bukuna Mapu Amukan Nakrumdera